Cocomi na silaga pangthokpa miyamgi khongchet amana Manipur hojik oiriba fibam asigi matangda lengaki mafamda hangba tongan ba Wahang taret Yaoba Memorandum mamangasi Manipur gi Chief Minister Pishinkhre Cocomi gi lamjing makhada pangthokkiba lengakta miyamgi Wahang khongchet haina mingthonba ngasigi khongjang aduda Memorandum adu Chief Minister Yumnam Khemchand Pishinkhre Memorandum aduda Yaoba Wahang sing adudi India lengakna Manipur gi alhomi sing muthatnanabagi chatharakliba proxy war asi Manipur lengakna laphanana takshin mangam loidra Manipur dagi kuki narco terrorism muthatlaroidra tronglaubi amasung TM kasomgi mihata chenariba terrorist sing faduna wail chatharaga miyamda justice phangallaroidra tronglaubi CRPF na micham ahum hatkibadu judicial inquiry tauraga maral leiba CRPF personal singi mathakta action lokhatlaroidra IDP sing akaknaba matamgi manungda masa masagi yumda hanjil hananabagi thabak lokhatlaroidra Manipur lengakna su abrogate tauraroidra madi NRC tauduna illegal immigrants sing khandoknanabagi thabak tauraroidra haiba Wahang sing asini Hairiba Wahang taret asi puduna masing yamlaba miyamna lengakta miyamgi Wahang khongchet haiba banner gi makhada tongan ba mafamdagi Chief Minister gi Bangalore tamna placard kaya paituna lagnake khongchet adu lamboi khongnangkhong lamphil pata leiba Cocomi gi office YSSC ground Khabai Soi Kagwa Kaithel Tidim ground How ground amadi terada leiba Oriental College da miyam pullaba matungda lakpa hongnake amaromda uripok maikai digi lakhiba miyam gi khongchet adu kanglagi nongsuk thangba sanathong mapada security force na athing mapike maduda Cocomi gi thongmi marina Chief Minister Wahang taret Yaoba Memorandum adu mahaki Bangalore tamna pishin bachatke Memorandum adu Chief Minister masa leiramdabadagi mahaki Joint Secretary da pisilamki hairi nakal amaromda tera maikaidagi lakhiba miyamgi khongsit adu BT Road ta leiba Rupmal Theater mamangda security force na thatlaga thamke adubu Chief Minister da Cocomi gi kangbu amana mangjauna na Memorandum Pishinkhre haibu wafam phongdok narakpadagi pendaba phongdok nake loinana Cocomi na Chief Minister da Memorandum pishiluba adugi marik chuma wafam sing Cocomi gi thomi sing laktuna makoida khangangadabani haina demand tawke Amarom da Imphal district ki kongba nongmaibung amasung hata maikaidagi lakba masing yamlaba miyamgi khongset adu security force na konung mamangi traffic island mapada thatuna thamke madugi matung miyoi kunrom na Chief Minister da Memorandum pishin bachatke miyamgi khongset adu kawa maikaidagi su hauduna masing yamlaba miyamna kholau kya lautuna chatpa hoke khongset adu singjamai chinga makhong yorakpada security force na thatuna thambadagi makhata na charankhide miyam adu mafpadu da lengdana leibaga loinara makhata ba kari khongthang lokhat kadagi habigi matang da khanari hairi security gi maikaidagi su miyoi kharana Chief Minister gi Bangalore da chatuna Memorandum pisin mayagani haina khangan baga loinana miyam apun magi oina di chatpa yaroi haina athingma piraga thamke amaromda tidim ground amadi mayai lambi maikaidagi lakhiba miyam gi khongsit adu security force na Kaisampa junction da thatuna thamke loinana tidim lambi dagi lakhiba miyam maraktagi miyoi taret amasung mayai lambi maikaidagi lakhiba miyam sing adudagi miyoi manga khangatuna Chief Minister da Memorandum pishinba changhanke amaromda ngasigi khongchet adugi matangda Cocomi gi convener YK Direna wafam kya phongdorake Sathariba crisis ase community madakta sathaba crisis nate masi proxy army sijanarkanda proxy war sathan mane maramaduna proxy war ase India government Manipur gi lenga pariba politicians sing lusing puren sing sina makoi da chalakanda makoi gi ngamjaba thongna lingjen galoina na achumlaba Manipur miyambu kanlu haiba wafam se masi thamu haiduna hanna hobudagi haira lagasu ngashi phawba chathaduna leiribisina di Manipur lengangna masi ngamni hamsung ngamo habase masi gi paukum chi piu haiba dumlo wahang adune koina han badang jerise lamdam singda siumba proxy army oina sinari bising si kanano harakandi kuki ge dumlo narco terroristing adu narco gi funding dage seu ki badumba terroristing miyam da nomai kapsal liba jamjaro miyang gi punsi pikamna liba mayum makai thari bising ase masi kanano habase kanano haragadi dumlo narco terroristing aduneba hairiba narco terroristing ado Manipur government na muthatpa ngamlaroidra muthallaroidra haiba question na sinani shubo question ne